Manipur ki saknaraba artist Mari Yauna Lebasi saknaraba artist Mari Futara Marida ngasi President Draupadi Murmuna Sangeet Natak Akademi Awards for the year 2022 and 2023 kusinaragani ngasi nungthil pung mari tawa matamda Vigyan Bhavan New Delhi ki plenary hall da pangthogadaba thoram amada mana asing ngasi President na kusinagadauri mana asi fangadawriba Manipur ki saknaraba artist Mari adudi Dr. Yumnam Sadananda Singh Chingtham Ranjit Khuman S. Noyon Sakhi Devi Amadi Sapam Kulavi Singhni Indian Mime Theatre Minda Dr. Yumnam Sadananda da Manipuri Thangda Chingtham Ranjit Khuman Manipuri Dance da S. Noyon Sakhi Devi Amadi Major Traditional Music of Music Nat Pungda Sapam Kulavi Singhna Lauriba Thodang Singbu Sakhangbo oina lemjaningai oiraba mana asi pigadoribani